Manipuri wari pambi senena tabiriba pumnamakku taram noksari ngasi amuk mayamgidamakta anauba phungawari ama amuk khudol tamjari phungawari asigi mamingna Langol Chamba Pandit haibasini Langol Chamba Pandit haiba phungawari si miyamda amuk khudol tamjari taminarasi mamangaida khungang amada ahal matai manau anikhak leirami nipado thabak suba yamna talami nonganbaga nupi duda hai nupi chak thongluro ngasidi khara nganna chathoksidana adubu thongnaba machakti nongmata posilakte nongmadi nupi aduna sauduna nipa aduda hairai ibungo nonganbaga chak thongloroda haibi thongnaba machakti ibungona nongmata fauba posilaktuna pibide nanai nupi aina wana suja nomjaraga ibungo ibanigi nongmagi chara kaidanaba honajabani ibungo su mateng kharadang pangsinbirabadi awaba pumnamak kokadabani haijarai matam asida ahal aduna machi amada mahakki langol ado samthok takthok leirami ahal oirabani pa aduna khumlai hai nupi aisu nongma thabak amadi leptana tauridana hauzik mahi chadrabasu nongma natraga nongmadi soidana mahi chagadawribani nupa adugi wahai tabada nupi ado sauman khiduna ibungodi Langon Chamba Pandit oire haina hairaklammi matai manau ani sina ngangnaba ase yumlonabada laiba misingna tahaurami yumthang nariba mising aduna ngangnarai aikhoigi yumlonabada lairiba atanba ahal asibu Langon Chamba Pandit haiduna faurakle asumna laikai gi miyamna ama tilla ama ngangna ani tilla ani ngangna nongma gi wa launa ngangna rakpana laibak ningthaugi manakong yaurami matam asida laibak ningthausu Thawaidagi hena luna lachaba laigi murti ama mangkhiduna akhang ahi maibi pandit kaya kaukhatuna mangkhiba murti ado fangnaba kanna thihalami matam haibase khanghaude nongma haukhiduna numit tare ni suraba fauba thiba phangjilaktre matam asida ningthau hainingai leitana nungaitaba faurami waraba matang asida ningthauna yathang ama lautokle laibak asida laiba kana gumbana mangkhriba laigi murti ase fangduna aingonde sinarabadi nupa oirabasu nupi oirabasu laibak tangkhai ama piduna mahakpu ningthau oihangani matam adugi ningthaugi yathang angakpani ningthaugi yathang nibu hairabadi praja pumba kibana thak ni tanja asida ningthaugi mantri amana ningthauda hangatcharami iningthau ibungo pandit loisangda laiba pandit phanadi yamna tinaduna mana khangja haijaba kaya honare adubu ngasi tare ni chansilaklaba fauba men amata taba ngamdre nanaina pandit amata jai mabusu amukta kauduna yenganjage ningthauna ipu mantri kanano karamba pandit no kadai waida laibano hayudana ningthaugi yathang phanglabada mantrina iningthau laibak asidagidi khara lapa khungang amada Langon Chamba Pandit haiduna phaugalakpa amata jai mabusu amuktang kaukhatuna yenghanjaningi mantrigi wahai tabada ningthauna ipu aisu pandit adugi mamingdi tarabani adubu mabudi pungkau kawi khudak asimaktada ningthauna Langol Chamba Pandit pu kaurunaba manai masel tharami ningthaugi yathangni haibaga taubaga chap manai angam mathau mayam Langol Chamba Pandit ki mayumda sattuna haijarami ningthaugi angam mathau singna hek thunglurabada Langol Chamba Pandit magi yumgi sidai amada magi langol ado samduna leirami ningthaugi angam mathau singna sangsilakpa ubada Langon Chamba Panditna pungakngakladuna hairaklammi famnaibasing lengbirakpabu kari takpigadaba leibage laiba famnaibasing aduna Langon Chamba Pandita hairai iningthaugi yathangni aikoina laksariba ase iningthauna pandit pu
konunggi loisangda laktaba yade haina yathang pibirei. Maram asina langon chamba pandit ngaihaktang wakhal tawbaga loinana hairai aihakpu konungda laktaba yade haina takpirabanina nanai ai soidana lakjagani adubu nanai aina isam chamba pandit ama nattabanina isam samna yang na hektamak lakpadudi yade. Pandit ki wahai tarbada phamnaibasing aduna pandit ki sana yathang takpiu kari karam tawsige karam tawraga lakpigadaba ningthauda hangatchage haijaraklammi. Matang asida langol chamba pandit matomta wakhal tawraga haujik aibu laibak asigi ningthau faubana aigi ming langol chamba pandit haina thiraklabanina magunna se khara laihandaba yade khanduna lengbirakliba phamnaiba sa iningthauna nanai aibu laktaba yade hairabanina ai soidana laknaba honajage adubu aisu isam samna satpa yadabanina samu khabak laklaga maduda tonglaga mangda bazai bengul khongduna lakadabani madugi thaurangdi tawraklabra hanglaklammi. Pandit ki wahai tabada phamnaiba singado thuna yangna hankhiduna ningthauda hangatcharui. Phamnaiba singi paudam tabada ningthauna thille phamnaiba sa thuna yangna samu khabak laktuna bazai bengul khongduna pandit adubu lauru haina yathang tawrakle. Asomdana kamdauri langol chamba pandit matai manau awaphamda taragani haibagi chintana polum mama oina lairami. Aigi laibakna tamlakpani karam thoklagadabano khanduna lairingaida ningthaugi phamnaibasing khudak adumaktada samu khabak lakladuna bazai bengul puduna sanglaklammi. Matang asidadi langon chamba pandit chattaba yadaduna sana konung yaunaba khongdoi hulaklammi. Panditna konungda thunglabada mamli tawrammi. Ningthauna pandit yaurakpa ubada harau tayamna pandit yaubirakledana haina poklammi. Langol chamba panditna sirijut nanai pandit yaujarakle nanaibu sana konungda kaukhatpibabu iningthaugi karamba dasa taba leirabage. Ningthauna pandit ngasidi thengle numit tare aduna hayeng nongalaga darbarda pandit ka tanagadabu wafam ama leire asumna hairaga manai singda panditna lainanaba ka adomda changnanaba yathang pirami. Numidangi matam oire ahing tanglau thengjilakle misik mirau khol tasilaktre matam asida langol chamba pandit thawai wana aina tawriba asibu mangla taibangla haiduna mamit pangna manglakna duna lairami. Khudak asida nipa amana makhol nikna ipu pandit haina nasol pikna kaurami. Nipa adugi makhol tabada pandit khangboi lakboi tawduna phamlambadagi phuk haugatlaga kana oirabano haina hanglai. Nipa aduna yamna akibagi khonjelda pandit thong amakta hangdokpiu ai konunggi mantri amani haujik pandit ka tanagadaba wa ama leiduna laksaribani. Ngaihak asida langol chamba pandit kari amuk ningthaugi sana yathang puraklabano khanduna thak nikladuna thong hangdoklaga mantri adubu harau kausillammi. Changchilakliba nipa aduna ipu hayengdi panditna dhyan tawduna iningthaugi thawaimakni haina laksariba murti ado hukhiba nipa ado laina khangba ngamlagani aduna nanaina pandit ka pauminajaba laksaribani. Nipa adugi wahai tabada langol chamba pandit wakhal ngaihak khantharaga phamnaiba haujik aina athengba ahing asida itomta phamduna leiramliba se dhyan tawba horamlibani asumna hairaklammi. Pandit ki wahai tabada mantri ado kiman khiduna mahakna tawruba huruba pumnamak pandit tawari lithoklammi. Pandit na nipa asidagi asengba khangba ngamlagani haiba uraduna hayo mantri haujik aina hangba asida pungning sengna haidoklabadi iningthaugi kallaba dandi ado phangdananaba aina ngakthokani. Pandit ki wahai tabadagi mantri ado nungaiman khiduna haijarai pandit haujik murti ado konunggi sanathong mamangda leiba pukri asauba adugi nongpok thangba kasinda thadaduna thamjabani. Iningthauna thawai hakchang yauna
tumba hippa chaba thakpa khangdana hangalakpa asidadi ai tawpham khangdraduna leiramlabani. Panditna thaujanbiduna hayeng darbarda nanaibo amuktang kanbiyu. Nipa adugi asengba paudam khol tabadagi langol chamba pandit. Fare mantri na thamoi sengna hairabanina soidana mantri ge awaba dasa tagadaba pumnamak aina ngamba makhai kangani. Panditna mahakpu kallagani haibaduda mantri ado thawai nuaina hankirami. Nonganbagi ayukni phamnaibasing darbar yaunarakle. Langol chamba panditsu darbar yaurakle. Praja mayamsu kumai yengningduna mina phingau phauna tillare. Iningthausu sangaidagi lengthoraktuna darbar yaurakle. Ningthauna panditta hanglai, pandit ningthau aigi thawaimakni haina khalladuna lachariba murti ama mangkhiba numit 8 ni sure haujik phawba thiba fangdri. Aina pandit pu kaubadi murti ado kanana hukhibano haujik kadaida leibage haibado pandit tagi khangjaningduna kaujabani. Ningthaugi yathang tarabada langol chamba panditna hairai, Sirijut nanai bab tajare. Nanai langol chamba panditna ngarang ahing nongjaidagi dhyan tauba haujarabani. Ahanbada nanaina laining thaudagi yathang amata nijaningi. Ningthauna hayu pandit aina ngamba oirabadi soidana mateng pangani. Ningthaugi ayaba tarabada panditna laining thau nanai panditna laining thaugi mangkhiba murti amadi mado huruba misak ado nanaina haujingmak puthoktuna sinajagani. Adobu murti ado lauruba nupa ado laining thauna mahakpu dandi pibidanaba yathang nijari. Pandit ki wahaida peladuna ningthauna hairai, pandit ningthau aina hairibasini murti ado laururiba nipa ado karigumba awaba dandi amata piroi. Haujingmak aina pambadi murti aduta phangba pamjabani. Ningthaugi asengba yathang phanglabada langol chamba panditna hairai, iningthau murti ado lauriba nipa ado tilleba darbar asigi manungda yauri haina phongdorai. Pandit ki wahaida darbarda tilliba mayam wa lauraduna misak ado khanganbiba yagadra haina launarai. Langol chamba panditna ngaihak tumin leiraga hairai, karigi yadani soidana misak ado mayamda phongdokkani. Adubu misak ado phongdoktringaigi mamangda murti ado hana laurukisi. Mayam pumnamakna fai hainarai. Asumna yanaraba matungda langol chamba panditna hairai, haujik aikhoina murti ase laurubada araiba thabak nate. Konungdagi masak maming naiba akanba nipa mari changani. Matam asida ningthauna murti ado thuna phangningbagi mayaina panditna haibaga konungdagi akanba nipa mari kauthoktuna panditte sinarami. Akanba nipa mari do yauraklabada panditna murti ado laurunaba konungi sanathong wangma lalaga leiba pukri achawbado tanna chalami. Mafam ado yaubaga panditna hairai, akanba sa nakhoi mari pukri asigi nongkok thangba asida kumlaga leiriba hup asigi makhada thiu. Mafam asida iningthaugi murti ado soidana leiramgani. Aina dhyan tauduna yengbada mafam asida murti asina wana leiriba se numit singbul nipalni sure haiduna sakhinada faurabani. Pandit ke pautak matung ina masa faraba nipa mari ado ningri takhatlaga pukri aduda songthaduna thiba haurai. Nipa mari asina iruptuna thibada pung anirom surakle. Asi phawbada murti ado phangdre. Matam asida langol chamba pandit thawai waraduna murum lai koti chama nipal khuromjaduna mamaidagi sintharakpa humangna masa pumba pungchot chotlami. Pukrida kumduna thiriba nipa mari adusu wamalladuna ningsa sor thabet holaduna ngaihak potharami. Pukrida kumliba nipa adugi maraktagi amana pandita hangalai, pandit nanai aikhoina iruptuna thirakpa se pung anirom phare haujik kayam kuina thikigani. Langol chamba panditna wahai ase tabada angauna lonba choirongum handakna aroibani hanglakliba athauba nangi nanakta leire. Murti aduna nangbu khorang ngai duna leiri, nang amukta nabukning changna luplaga thauni jaru.
पंडित की याथंग मतुंग इना निपा अदुना इसिंग द लुप्थखिरमी इखंग खंगौदना निपा अदुना मूर्ति अदो पाइरगा फावगलक्लमी तिल्लिबा मयाम अदो निपा अदुना मूर्ति अदो पाइदुना फावगलक्प उबदा ngakpaga loinana pumlang langlami asumna mayam aduna मूर्ति अदो पुदुना निंगथौदा कलमी matam aduda ningthauna peladuna ipu pandit ayyamna pele ipu gumba pandit ama fawba thengnadri haujik pandit na murti ase lauriba nipa adumatanga khanganbiu ningthaugi yathang matung ina pandit na murti ado laururiba mantri ado mayam mamang da khudom bina thinduna taklami tilliba mayam punamak mantri aduda onsiladuna yengnaraklami adubu ningthauna haidokhiba jaban gi matung ina mantri adubu अरानब थबक तौरुबगी दंदी अमत पीखिद्रे लांगोल चांब पंडितपु पेलदुना निंगथौना पिफम थोकप मना मथुम अमदी लैबाक तंखाई अम पीदुना निंगथौ हापतुना नुंगाइना पालहनखी।